ꯂꯥꯏꯌꯦꯡꯉꯛꯄꯁꯦ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯑꯩꯈꯣꯏ ꯋꯥꯔꯕꯅꯤꯅ ꯀꯅꯥꯝꯐꯥꯎ ꯅꯣꯡꯃꯇ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯪꯉꯛꯑꯒ ꯃꯣꯏꯗ ꯂꯩꯔꯅꯤ ꯍꯥꯏ ꯄꯥꯈꯠꯇꯅ ꯑꯩꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯏꯃꯥꯟꯅꯕꯁꯤꯡ ꯃꯣꯏꯅ ꯂꯣꯏꯅ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯃ ꯂꯩ ꯏꯄ꯭ꯋꯥ ꯅꯨꯄꯥꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯤꯁꯤꯡ 2,000 ꯑꯃꯒ ꯄꯤꯔꯛꯑꯦ ꯑꯇꯩꯗꯤ ꯀꯅꯥꯝꯇꯗꯒꯤ ꯃꯇꯦꯡ ꯐꯪꯗꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯍꯤꯗꯥꯛ ꯂꯩꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯗꯤꯁꯤꯗ ꯆꯦ ꯑꯃ ꯏꯔꯒ ꯄꯤꯌꯣꯅ ꯗꯤꯁꯤꯗ ꯑꯩ ꯆꯦꯁꯤ ꯗꯤꯁꯤ ꯃꯁꯥꯃꯛꯇ ꯄꯤꯖꯈ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤꯝꯇ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯉꯣꯟꯗ ꯁꯤ ꯆꯥꯔꯕ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯩ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯔꯒ ꯅꯥꯕ ꯐꯔꯛꯏꯅꯦ ꯑꯗꯨ ꯈꯪꯅꯕꯅ ꯑꯩꯅ ꯊꯝꯍꯧꯕꯅꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯇꯥꯡꯉꯤꯁꯦ ꯁ꯭ꯇꯤꯞ ꯑꯃꯗ ꯂꯨꯄꯥ 900 ꯄꯤ ꯅꯨꯃꯤꯠ 6 ꯈꯛꯇꯅꯦꯕ ꯁꯤꯁꯤꯅ ꯆꯥꯗꯣꯏꯁꯦ ꯑꯗꯨ ꯁꯤꯗꯅꯦꯕ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯤके ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3 ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔरिꯁ ꯀꯥꯡꯕꯨꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯀꯌꯥꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯡꯖꯔꯛꯄ ꯃꯇꯦꯡꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯀꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯖꯗꯨꯅ ꯂꯥꯛꯆꯕ ꯉꯝꯖꯕꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯃꯃꯤꯠ ꯅꯥꯝꯃ ꯎꯗ꯭ꯔꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯌా ꯑꯃ ꯄꯥꯟꯗꯨꯅ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁꯇ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯑꯃꯗꯤ ꯄꯂꯦꯟꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯑꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯍꯟꯅ ꯍꯟꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯔꯛꯈꯤꯕ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯦꯡꯕꯥꯡꯕꯒꯤ ꯈꯣꯡꯆꯠ ꯀꯌꯥ ꯆꯠꯆꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯦꯡꯅꯖꯔꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5ꯇ ꯂꯩꯕ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎ ꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯡꯖꯝ ꯔꯣꯃꯤꯕꯂꯥ ꯗꯦꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯗꯨꯅ ꯑꯉꯝꯕ ꯀꯔꯤꯅꯣ ꯈꯔꯗꯤ ꯑꯉꯝꯕ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯈꯟꯖꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎ ꯃꯍꯥꯛꯀꯤ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯀꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯡꯖꯝ ꯔꯣꯃꯤꯕꯂꯥꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯅ ꯂꯩꯇꯕꯒ ꯑꯃꯗꯤ ꯑꯅꯥꯕꯁꯤꯒꯤ ꯆꯪꯂꯤꯕ ꯊꯥ ꯑꯃꯗ 10,000ꯒꯤ ꯍꯤꯗꯥꯛ ꯂꯩꯕꯁꯦ ꯉꯝꯈꯠꯂꯛꯇꯕ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯒꯠꯂꯛꯄ ꯊꯥ ꯀꯌꯥ ꯍꯧꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯪ ꯐꯒꯠꯂꯕ ꯑꯅꯥꯕꯁꯦ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯥꯎꯗꯝꯕꯤꯔꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯁꯨ ꯑꯗꯨꯛ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯈꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ
ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯈꯥꯗ ꯑꯩꯅ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯦ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎꯒꯤ ꯖꯤꯄꯦ ꯅꯝꯕꯔꯅꯤ ꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎꯒꯤ ꯑꯃꯗꯤ ꯊꯥꯡꯖꯝ ꯔꯣꯃꯤꯕꯂꯥꯒꯤ ꯑꯋꯥꯕꯁꯤ ꯎꯃꯤꯟꯅꯔꯀꯥꯟꯗ ꯏꯁꯥꯅ ꯑꯉꯝꯕ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯨꯄꯥ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯍꯥꯞꯄꯤꯗꯨꯅ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎꯒꯤ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯅꯤ ꯈꯟꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕꯅꯤ ꯈꯟꯃꯤꯟꯅꯗꯨꯅ ꯑꯉꯝꯕ ꯍꯧꯖꯤꯛꯃꯛꯇꯗꯒꯤ ꯍꯧꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯀꯥꯞꯃꯤꯟꯅꯗꯨꯅ ꯊꯥꯡꯖꯝ ꯑꯍꯜꯖꯥꯎꯒꯤ ꯑꯅꯥꯕꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯐꯒꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯕꯣꯔ ꯄꯤꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯉꯝꯕ ꯊꯥꯛꯇ ꯈꯔ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯡꯖꯝ ꯔꯣꯃꯤꯕꯂꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯔꯛꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯣꯔꯦꯗꯒꯤꯅ ꯃꯐꯝ ꯑꯁꯤꯐꯥꯎ ꯌꯧꯔꯛꯄꯗ ꯑꯅꯥꯕꯁꯤꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯁꯤ ꯊꯥꯡꯖꯝ ꯔꯣꯃꯤꯕꯂꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯊꯥꯡꯖꯝ ꯃꯍꯦꯁ ꯀꯧꯏ ꯑꯩ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 5 ꯀꯕꯨꯛ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯁꯥ ꯉꯝꯃꯛꯇꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯕꯗꯒꯤ ꯔꯤꯝꯁꯇ ꯎꯄꯥꯏ ꯂꯩꯇꯗꯅ ꯄꯨꯈꯠꯂꯛꯏꯔꯒ ꯌꯥꯝ ꯋꯥꯅ ꯊꯥꯗꯨꯃ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯃ ꯑꯩ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯔꯤꯝꯁꯇ ꯂꯥꯌꯦꯡꯖꯔꯝꯃꯦ ꯑꯗꯨꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯅꯥꯇꯩ ꯆꯥꯗꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯉꯦꯔꯒ ꯑꯩ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯂꯥꯛꯆꯔꯝꯃꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤ ꯌꯨꯝꯗ ꯍꯜꯂꯦ ꯃꯣꯔꯦꯗ ꯍꯜꯂꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯩ ꯆꯦꯛ ꯆꯠꯀꯗꯕꯅꯦ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯠ 3ꯗꯒꯤ ꯍꯧꯕꯁꯦ ꯑꯩ ꯗꯦꯠ 2ꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯃꯥꯒꯤ ꯄꯨꯛꯀꯤ ꯏꯁꯤꯡꯁꯤꯅ ꯍꯦꯟꯃꯠꯂꯛꯇꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯅ ꯑꯍꯤꯡꯗꯨꯃ ꯂꯩꯀꯠꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯑꯩꯅ ꯄꯥꯎ ꯐꯥꯎꯅꯖꯕꯗ ꯃꯥꯒꯤꯁꯤ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯃꯥꯜꯂꯦ ꯃꯕꯨꯛꯁꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯌꯥꯝ ꯊꯨꯅ ꯄꯨꯈꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯔꯤꯝꯁꯇ ꯑꯃꯨꯛ ꯄꯨꯈꯠꯂꯒꯦꯅ ꯇꯧꯕꯒ ꯅꯣꯡꯉꯥꯟꯕꯒ ꯏꯔꯥꯡ ꯇꯧꯁꯜꯂꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯄꯨꯈꯠꯄꯒꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯗꯦꯠ 3ꯁꯤꯗ ꯏꯔꯥꯡ ꯇꯧꯁꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠꯁꯤꯃ ꯑꯍꯤꯡꯁꯦ ꯌꯨꯝ ꯃꯩ ꯆꯥꯛꯅꯔꯛꯄꯣ ꯊꯨꯒꯥꯏꯕꯣ ꯅꯣꯡꯃꯩ ꯀꯥꯞꯄꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯃꯩ ꯃꯊꯪ ꯆꯥꯛꯅꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯌꯧꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕꯗ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃꯅ ꯀꯨꯀꯤ ꯅꯨꯄꯤ ꯂꯧꯕ ꯏꯃꯨꯡ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯅꯣꯏ ꯕꯌꯥꯁꯦ ꯆꯠꯄ ꯉꯝꯃꯣꯏꯗꯕꯅꯤꯅ ꯍꯣꯔꯦꯟ ꯃꯩ ꯅꯨꯡ ꯆꯥꯛꯂꯛꯑꯗꯤ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒꯦꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯂꯥꯛꯑꯣ ꯚꯥꯕꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠꯁꯤꯃ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯦꯜꯂꯦ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯈꯔ ꯇꯞꯊꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯋꯥꯃꯟꯕꯗꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯤꯔꯁꯨ ꯌꯨꯝꯗ ꯁꯤꯔꯨꯔꯁꯦꯅ ꯑꯩ ꯑꯍꯤꯡꯗꯣ ꯃꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯌꯨꯝꯗ ꯂꯩꯔꯦ ꯑꯅꯥꯕꯁꯤꯅ ꯏꯃꯨꯡꯗ ꯊꯝꯃꯦꯔꯒ ꯑꯩ ꯃꯄꯥꯟꯗ ꯁꯪꯗꯅ ꯂꯩꯔꯦ ꯍꯥꯎꯅ ꯃꯩ ꯊꯥꯕ ꯂꯥꯛꯀꯗ꯭ꯔꯅ ꯈꯟꯗꯅ ꯑꯩ ꯁꯪꯉꯒ ꯂꯩꯔꯦ ꯇꯨꯝꯗ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯋꯥꯃꯟꯗꯅ ꯉꯥꯛꯇꯪꯗꯤ ꯇꯨꯝꯃꯨꯔꯒꯦꯅ ꯆꯪꯉꯒ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯦꯜꯂꯦꯔꯒ ꯅꯣꯡꯉꯥꯜꯂꯒ ꯏꯔꯥꯡꯁꯦ ꯃꯊꯪ ꯁꯨꯝ ꯇꯧꯅꯔꯛꯄꯗꯒꯤꯗꯤ ꯃꯤ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯥꯔꯃꯤ ꯀꯦꯝꯞꯗ ꯆꯦꯟꯅꯕ ꯌꯥꯎ ꯕꯔꯃꯥꯔꯣꯝꯗ ꯆꯦꯟꯅꯕ ꯌꯥꯎ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯦꯟꯅꯕ ꯌꯥꯎ ꯂꯣꯏ ꯆꯦꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯦ ꯆꯦꯟꯗꯕꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗꯁꯨ ꯁꯤꯒꯨꯝꯕ ꯏꯔꯥꯡꯁꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤꯗꯤ ꯈꯟꯗꯕꯅꯤना ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤ ꯇꯧꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯩꯔꯝꯕꯅꯦ ꯑꯅꯥꯕꯁꯤꯅꯁꯨ ꯄꯥꯛ ꯍꯧꯒꯠꯂꯒ ꯆꯠꯄꯁꯨ ꯉꯝꯗꯕ ꯃꯥ ꯊꯥꯡꯕꯁꯨ ꯑꯩꯁꯨ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯗꯩ ꯃꯩ ꯅꯨꯡ ꯆꯥꯛꯂꯛꯑꯒꯁꯨ ꯈꯨꯗꯛꯇ ꯆꯦꯟꯕ ꯈꯣꯠꯄꯁꯨ ꯉꯝꯃꯣꯏꯗꯕꯅꯤ나 ꯌꯥꯝ ꯃꯊꯥ ꯁꯥꯔꯒ ꯂꯩꯕꯁꯤꯗ ꯃꯥꯅꯁꯨ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯁꯤꯔꯁꯨ ꯑꯩ ꯌꯨꯝꯗ ꯁꯤꯔꯒꯦ ꯆꯠꯂꯔꯣꯏꯅ ꯑꯗꯣ ꯅꯍꯥꯟ ꯂꯩꯈꯤꯗꯕ AGPO ꯑꯅꯟꯁꯤꯅ ꯑꯩ ꯃꯥ ꯃꯁꯥꯃꯛ ꯒꯥꯔꯤ ꯄꯨꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯄꯤꯔꯦ ꯑꯗꯨꯒ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯄꯨꯁꯜꯂꯒ ꯊꯝꯕꯤꯔꯒ KLPꯗ ꯅꯨꯃꯤꯠꯇꯨꯒꯤ ꯄꯨꯡ 12 ꯕꯥꯔꯣ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏ ꯗꯦꯠ 4ꯁꯤꯗ KLPꯗ ꯄꯨꯕꯗ ꯌꯥꯎꯔꯦ ꯑꯗꯨ KLPꯗ ꯂꯩꯔꯛꯄꯗꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯅꯥꯇꯩ ꯆꯥꯗꯕꯁꯦ ꯐꯛꯇ ꯇꯨꯝꯃꯦ ꯑꯗꯨꯁꯨ ꯃꯥ ꯌꯥꯝꯅ ꯃꯕꯨꯛꯁꯦ ꯀꯪꯕꯅꯤꯅ ꯍꯧꯒꯠꯄ ꯉꯝꯗꯕꯅꯤꯅ ꯏꯕꯥꯅꯤ ꯃꯥ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯆꯤꯡꯈꯠꯄ ꯇꯧꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯍꯤꯡꯗꯨꯃꯁꯨ ꯇꯥꯗꯅ ꯃꯥꯁꯦ ꯑꯩꯅ ꯆꯤꯡꯈꯠꯄꯗꯒꯤ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯨ ꯁꯨꯝ ꯆꯥꯁꯜꯂꯛꯄꯗꯒꯤ ꯆꯥꯕ ꯌꯥꯔꯛꯇꯗꯅ ꯃꯥꯁꯦ ꯃꯕꯨꯛ ꯀꯪꯕ ꯍꯦꯟꯒꯠꯂꯛꯇꯅ ꯁꯣꯔ ꯐꯨꯡꯒꯠꯂꯛꯇꯅ ꯂꯥꯛꯅꯔꯦ ꯑꯥꯔꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯌꯥꯝ ꯆꯪꯗꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯂꯀꯥꯟꯗꯗꯤ ꯑꯥꯔꯃꯤꯅ ꯅꯨꯃꯤꯠꯁꯤꯗ ꯃꯥꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜꯁꯤ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ 60ꯗ ꯂꯩꯔꯦ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯌꯧꯗ꯭ꯔꯒꯗꯤ ꯃꯥ ꯉꯁꯤ ꯀꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯁꯥꯟꯅꯔꯦ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯄꯩꯁꯥꯁꯨ ꯌꯥꯎꯗꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯑꯥꯔꯃꯤꯅ ꯏꯁꯤꯡ ꯆꯤꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯡ ꯆꯤꯡꯉꯝꯗꯥꯏꯗ ꯍꯤꯗꯥꯛ ꯑꯜꯕꯨꯃꯤꯟꯅ ꯍꯤꯗꯥꯛ ꯌꯥꯝ ꯇꯥꯡꯕ ꯑꯃ ꯀꯥꯞꯄꯦꯕ ꯁꯤ ꯍꯤꯗꯥꯛꯁꯤ ꯀꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯏꯁꯤꯡ ꯆꯤꯡꯉꯁꯨꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯊꯥ ꯁꯥꯔꯦ ꯑꯗꯣ ꯃꯣꯔꯦꯗ ꯐꯥꯔꯃꯥꯁꯤ ꯑꯃꯈꯛ ꯑꯩꯅ ꯍꯤꯗꯥꯛ ꯁꯣꯠꯅꯕ ꯑꯃꯈꯛ ꯂꯩꯌꯦ ꯚꯩꯇꯦꯅ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ ꯚꯩꯇꯦ ꯑꯩ ꯅꯣꯏ ꯕꯥꯕꯤ ꯍꯤꯗꯥꯛ ꯍꯦꯛ ꯂꯧꯕꯗꯨꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯕꯥꯕꯤ ꯍꯥꯏꯔꯦ ꯃꯥꯅ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯌꯥꯁꯦ ꯏꯁꯤꯡ ꯆꯤꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯑꯥꯔꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ
nang albumin je ani khatang pibirak pa yagadra na hade babi pirake har mana albumin je commando da pire raga commando na army kem nongna ba albumin bottle ahum pibire masa je aduga albumin ani ka peraga ising bottle ama chingaga numisima leibasida sumba matam numidang wairam sida army na yam thuna puthoktraga dinoi ngasi ahingji keno tawba ngamdau mande hairakadagi aina kapjare army sida sumai tawdana sar ngasi ahingji tang lenba yarna ba sarna magi darka leiba oxygen oro kari oro khara tawbidragadi upai lete sar lanina gari gi mi su leite khoi kamaina lambi ji chatkani sar khara mateng pangbiyo haibadagi army gi hospital gi doctor jing na phare adudi khoina ngambadi tawrage adubu noi hanana sagi leina leibani khoi upai leite na moina haireraga ahingjima lele moina oxygen hapidana ahing tumdaga sangdana moina sor honba wadana manadi pura kaino da loire moina imphal yoba nangaroi hairabani na khoisu maji hingni haibisi khandre ba numise adumai tawdana ahingjima lerega nongalaga nganta na moina fast mamangda army na gari da mi mayam thindorapasida date 9 gi sa koisina mang thangna puthokpiraga palengi army kem da pusale adu pusaleraga ngaktang mi ngaina basida khoidi anabaji yam serious orabanina yararoi haibadagi moina rims tana thinbire adu rims ek yobaga paisa dem bo yawdabidine khoina changise adu rims ek yobaga imanabi aigi yam luna tinaba khoi imanabi ama khak ngaiduna leramne aduga aigi nupagi manaw nupagi mamanaba amaga ngai leramne adumai tawdana doctor da pusale doctor da leiba kana doctor amda aina haire sar akoidi lan mafamdagi chelakpani aduna paisa nungsa suna tai chate sarna katagi sijanaba yanaba amta sinbiyu habde phare isi adudi ai wata emit tawnaba khudakta hona birage haraga mana numituda khudakta adum yorokpaga wata pusanbire aduga akoije dumai tawdana leirakpasina katagi hakselgi katagi dum nongmagi lising ani chahum chahum gi sijanaragasu magi leina sina yamna keno tawba lubo oibanina nongmada lising 10 gi mathakta hida kapakpasida ngamaktabadagi aigi laik taminarakpa imanabi singjina mateng kharaga tawraga ama lai lising 5 kharapi 10 kharapi chana thaknabasu moina loina thileraga thajima ai moi mayamna keno tawraga paisa puthoeraga layengaga sumai tawdana thajima leire yam wana aduga doctor na maije layengaga doctor da leiraga phagadaba nate noina chinjak control tawreraga yumda potharaga hidak langthak charaga leiraga phagalakpa yai chatlo haibadagi date 1 me june gi date 1 se khoi chatlo na haire chalo haibasida magi phibam sida di migi mayumam da pusalubda su mina pusalhaningaro de relic kem da su kamaina changani khanbada aisi matha sare imana bigei ga ina tanare kamai tawjigena da moina adudi kabra ma thiraga leirajen haibada ya si phibam sida jimina du kabra da su lehaningaro adudi kamai tawni na aisi kappe numise karai da no ana baji pusalaga ina chattoi ji bon ina kappa matamda idom chang khangle sida mana lao khoida dudi ni haire aisi moida laage na lakku kana idom cha amaga lei mane moida di yam chille rilike maya go banina anabado nungai roi yam lang banina akhoi rom doina puchalo na haraga dumai tawduna moigi yum ahang ba madaina puchaleraga tha ani jilele khoigi lakai gi club ki misingna paisa nungcha ya mateng pange hidak leina ba cheng chak yam pore cheng kg chani gi mathakta pire moina chana thakna ba nga dagi asa potagi kari phiron chaklon dagi imanabi jingna club ki mina yam pire adugu tha ani jile selakpadudi ko hidak lang thaksiju yamna magi hidak che tha amada lising kun gi maya da oibanina ai moina pirakko paisa mayam duna kona ba ngamdre chabagi ju adai layeng bagi ju angang nubi laik tambagi ju ngamaktabadagi aina relikem doina chatlage adudi na je lakai gi imanaba jingda relikem jingangna halaga ka hangbam ta thibiyu aidi anaba yawbanina tongana leitragadi ma imungda apalipan thokpanina nungairoi hairaga aina ngangnabadagi moi kasi aina leiriba kasi ma moina bibire aduga adudagi ngasibau leirakpasida akhoi khata layon haibani ta sengbadi moina adu aina akhoigi mari mata naknaba family amaga leiminare akhoi nipa lei room sida ado anabaji chaba thakpadi asamba ngata cha dawbanina ai isa nupigi oza amakhangna cylinder am pibire aduga inaw nupi aiga leiminaba room share tawminabaduna leirang amaga regulator amaga leiraga sumai tawdana akhoije mana chaba yadaba insang matamdana tongana hek thongba acham marak champhut phutpa khopa tawraga dumaina leirakpane adubu thabak shubadi mana phamungda leibanina ai mapan thoga thabak shubuju ngamdabanina senda lambi ju leisalaktre paisa jom ta thoktabanina imanabi mayamna mateng pangakpaduju mi amana kayam koina mateng pangwa ngamgani ade ai leitrakanda moida haibusu ngamaktabanina aije
hidak phauda pijaraktabasi tha makhai mu henjale aduna mayamna nungsibiduna amutadi aigi puroibagi anabada changada hidak langthak lainaba paisa je amutadi mayamna mateng pangbiyo na ai mayamda haijari ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ magi liver gi sidi adum hidak se makha tana adum chagi dawba male masaji moina di pura phagadaba nate moije adum hidak charaga chaba thakpa joton tawraga leiraga di mapunchi si sangani kuina chinja kari kari chaba thakpada khara control tawdaga di sahi amma sahi ahum adumaina moina matamji thabire ado handakti sorna chanba haigadra khara di phagatle ma mapan thokpa hogatpa bo ngamamdabane dum phamungda aina chakku ilambane handakti phammaga chak chaba bo ti khara ngame ado moi phare na kitang handare na leiraga su moi kainom charubade hekti henjanbani na yamna chenaraga control tawraga thamdraga di ado hidak si ju hana sangna ma liver cirrhosis khata natana magi puki ising ji kuina leimandana abdomen tb ju yawba ado tb gi hidak se ai tha taruk sure na check chatluba matamda tha ahum amaga ju chadago amuka ana mu hairi aduna nongna tb gi hidak se ai ngarang chatlaga lawjarure liver gi hidak sina tangmandana lawba ngamdare ai aduna tha makhai mu mitara ni muki maya di hidak se chadaradana leirabane angai phadaba ising chatnaba hidak se khatane aina mangon hojik tb gi jiga pijari je angang kya surge angang ji ani ni cha nupi amaga nupa amaga cha nupa dana class 10 tame religium mayamna lamding high school da ming janbire aduga icha nupi sina akampat ki oina satra tara isen diagnostic da free da training tawbugi khanbada icha nupi ji arai tambagi khalle selection phange adu moina free ni haibu wani admission ga school fee ga khata free oibasida adugi ju yamna waba ingonda dress ki ju aina puthokadaba lairik leibagi ju aina puthokadaba ado magi hostel du di lising mangane na haibu da ai ngamdabadagi aina ka barada lupa lising ani ni da rent ama lauraga kwa kaithen da barada thame adu ju che lupa am thokpa nate mina pira kanda leira kanda pi doini leitraga di ai yumbu du da hainaraga thame hayeng lan ga loiraga more da lakada phajana pige hujiki di ngamba kanda pige ngamdra kanda di isi oida khara yeng bi oda hainaraga lehalini atusu yam wai andaki matangida mingondagi niraga chaba haibadu oi kagi yumdi mai thagraba kamai ai yumdi mai makti thade muslim basti marakta leibanina mai thage lakpada muslim jingna mai di thaba yaroi noi thugairaga pochai pugera kaidogel noi apamba tau haibadagi thugairaga pochai di loi pugre kaim leitre hai hujikse yumbudi mai di thade leire hojik koigi hojipol layeng akuse sisi di kadai di pesana layeng bigirba layeng akuse aigi mari mata leibasingje hujikti kada asu khoi warabani kan ambo no mata hangbiraktre leibam leitrabadi chagaga moida leirani hai pakhat aiga like taminaramba imanabi singchina imanabasing moina loina piba gatan aduga ipanu pa amala ipanu pa dun thakudinge lising ani hum ka pire tai di kana amta dagi mateng khangda religium dagi ju ina mateng tawbiyo hidak laibase ai ngamdre haiba matam da moina disi da sema iraga piyo na disi da ai che ji disi masa amak ta bijagrabane adubu paw hairak yaraga huju pawda karibta paw laktre kyam koire pigi beja thama khai mu sure hojiksi doctor na sum layeng baki tawbu ya ba haitare kari ki leiri ge hujikse moije adum hidak si chagadabne ma mabuk kangibanina inramet phaibana yam tangba hidak ama yawi si hidak se lepa yade ha aduga atai singsina mabuk manung da leiriba mahik singji hatnabane aduna antibiotic ni chadaba yade siju nahan je aina ai religium da leibanina sar hidak se lepe chaba ngamdre haiba matamda moina sidi pukangadi si lepadi yararoi nang chago makha tana na dum hidak se haire ada koigi religium da leriba inment amoin hatare ko sumaina narakpa yor kanda si naraga di sibo sumai to bahana koigi sigi kanogi site ge so
ꯀꯦꯝꯒꯤ ꯁꯥꯏꯠ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯩꯝ ꯃꯇꯦꯡ ꯐꯪꯗ꯭ꯔꯤꯕ꯭ꯔꯣ ꯃꯣꯏ ꯑꯩꯉꯣꯟꯗꯗꯤ ꯐꯪꯗ꯭ꯔꯤ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗꯗꯤ ꯃꯣꯏ ꯀꯩꯅꯣ इनमेट की सर्टिफिकेट अमा लई अदु पाइरगदि लोइना फ्री ने हाय अदो अइदि रिलीफ कैम्प दा चंगद्रिङैदा आर्मी ना हॉस्पिटल दा डायरेक्ट थिंजलमबनिना अदुगी सर्टिफिकेट तो फंगदबदगी अइ फ्री इमता फंगिदरे हक्सेल की कार्ड तो नतना जिकचे थाम दे हिदाक चिपा क्या गे हिदाक मचारे से लिसिंग कुन की मयादा चाय तरा मंगा जी गुली अहुम दा ट्रांगा लैखरे अदुगा अतोप्पा खरगा दुम कुन की दुमाइना चाय अदु चाबोय चादबोय अन हाना था अनि हुमदी दुम नौरिबनिना इमानबिसिंगजु मतेंगजि फजना पांगकपनिना दुम अइ पिजाबा ngamamme हुजिकति मोयजु कुशलाबनिन था मंगा त्रुक सुजलाबनिना पैसाजि कनो तरक्तबदगी अइ फजना पिजाबा ngamaktare कांथोन सिदि कोई अयाम्बा सिद मखाद लोय तुमनरिबो को चरु मोपा म पि मोयना मोपा म पिरे दुका कोई बजगी अनाबसिगी कोई कांथोन नमरि ओरे कांथोन सिदि कना अइगी लाइक तमिनबा इमानबी अमा लई सी वांजिंग कोदोम पोपी लंपाक्सिगी हेक थंगनबदा इमानबी दुदा अइना माइ तौदना रिलीफ कैम्प जि होंजलमदाइदा अइगी हस्बैंड जिदि फमुंगदा तुमद्रगदि हौगतपा ngamde कमाइ तौजिगे कांथोल अमा अरेंज तौदगदि अना अइना हाइबा मतमदा माना ngaiko अइ थिरखिगे हाइरागा मोगी युमदा मोगी मनाउ नुपीसिंगना हॉस्टेल दा लेरमबगी कांथोल अमा लई अदुदो पिरागे अदुगा सिजनरो ना हाइरागा माना अंगांसिंग तौरगा दुमाइ थांगनलगा पिरखिबन अच्छा हिदाकसिंदो हुजिक चाय सिलेरिसिंगसिरा सिजिंग दे चाग्रबा ngaतने अतोपा जु याम हुंदोखरे सिने आइना खरा तांगबा ngaतने आइना हयेंग मंगोंदा येंगहनगेन आइना थमजनजबन अतै दे कोने लैरगा टीवीना गवर्नमेंट की फंगेबो अदुगा अंदो हैदों येको चागिबसिंग ngaतनेबा चागिबा ngaतने दे हेना याम चाग्रे लोइना हुंदोखरबने सिना खरा तांगबा ngaतने आइना हयेंग मंगोंदा सि चारबा नाबा फरकांदा अइ सि म्याम सि चारगा नाबा फरइने दु खंगनबा नाइना थमौबन सिगी हिदाकसिने बुजि याम तांगिसे स्टिप अमदा रुपा 900 पि नुमि हुमनि खतने बा सिसिना चादोइसे अदु सिदने बा अइना ngamdrise कोई लमदिंग चेरापुर की क्लब ना अवांग लेरकी क्लब ना अइंगोंदा रुपा 12,13 गा चंगा मतेंग पांगिरे मोइना हाय अइंगोंदा सिगी हिदाक अतांगबा जोइना लैरौरा पैसा ओइना पिरौरा ना हंगे अइना हिदाक ओइना लैबिरजु याय हायबने अदो हिदाक से फंगदना मोइ पैसा ओइना दुम पिबिरे रुपा 13,13 गा चंगा चाना थकनबा याम पांगे मोइनाजो अदुगा अइगी खंगना जानबा मरी मतागी साइड तगिदी अइ मतेंग अमता फंगदरे इमानबा लाइक तमिनरकपसिंजे मोइना पांगकपा ngaतने अदुगा अइगी नुपागी मानबा अमा लई माना हॉस्पिटल दगी हिदाक सोतै पैसाजि माना लोइना पीकर क्यामो अदु कयामु नोना अइना हंगबसि माना नोइ अदु हंग खंगबैगी कानाररोय दुम अइन थोकपा तौरगे ना मोइनाजु पैसा मसिंगे हाइरक्तर हा अमा लैबनिना याममदौति माल यम यामिको सी हुजिक लैबं ngamdisi kam mano हिदाक लैबं चमापन पीबदनेबा सी चमापन पीबदनेबा चमापन पीबि स्ट्रिपसिना नुमिन हुमनि खक्तनेबा को नुमिन हुमनि खता सादेबा दे सिगी लिवर गी सेमगा सिगी एंटीबायोटिक सिगा सी अहुम जिनि पैसा याम तांगिजे सिना समगागा खरा पीबने दु नुमित मंगानी जादोइनेबा अमा जिजु नुमि मंगानी खतन चाबा दु सिना चमापन पीबा नुमि हुमनि चाबा अतै लेक्सिलेटोन गुम्बा जिबुदि चामगा खरा पी था अमदा अहुम लखतनेबा सिदि अदु मागी विटामिन करी 4 विटामिन दुसु लैत्रा माने CMIST कार्ड पाइबिदबरा CMIST की कार्ड से पाइजै अदो मोइजे वात एमिट तौरकांदा खता मागी कानबजि फंगदबनेना वात लैरिङैदबुदि नोमगी 2,200 दि फंगजैयेबा अदो अखोइ वातगी थोलकप नुमितगिदि कार्ड की कनोजि फंगजद्रे अई सिस्टर बगी जीपे दोमा पिबिरो अदुगा अई वीडियो सिदा जीपे दा हपचरगेबको अदुगा मयामनसु असिगे नुसिजरबा अगी व्यूअर्स सिंग सब्सक्राइबर्स सिंगना अंगसिगे कोइगी थेंगनरिबा अवाबसे लुकोकपुद लेन ताय हैदुने थेंगनरिसे अवाबम
ꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯉꯥꯛꯇ ꯊꯦꯡꯅꯕꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯉꯨ ꯃꯥꯏꯀꯩꯗ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯅ ꯋꯥꯕꯗꯨꯃꯛ ꯅꯠꯇꯕꯅꯤꯅ ꯐꯅ ꯋꯥꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯨꯄꯥ 10ꯇꯪ ꯑꯣꯏꯔꯒꯁꯨ ꯄꯤꯖꯔꯤꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯑꯅꯥꯕꯁꯤꯗ ꯈꯤꯇꯪꯁꯨ ꯊꯨꯅ ꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯖꯔꯒ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯈꯨꯗꯤꯡꯃꯛꯅ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯌꯥꯝꯗ꯭ꯔꯁꯨ ꯂꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯨꯄꯥ 2ꯇꯪ ꯑꯣꯏꯔꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯇꯨꯅ ꯏꯌꯥꯝꯕꯁꯤꯒꯤ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤꯗ ꯂꯩꯕꯤꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯥꯡꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯏꯟꯃꯦꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯏꯆꯦ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯗ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯁꯤꯒꯤ ꯀꯣꯛꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯤꯄꯦꯁꯤꯗ ꯍꯥꯞꯄꯤꯔꯛꯄꯅ ꯍꯥꯞꯄꯤꯔꯛꯑꯦ ꯅꯠꯇ꯭ꯔ ꯇꯥꯔꯒꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒꯁꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯗꯨꯃꯛ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯀꯤ ꯁꯍꯖꯣꯛ ꯍꯧꯈꯤꯕ ꯀꯌꯥꯗꯒꯤ ꯍꯧꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯒꯠꯆꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯕꯤꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯣꯛꯇ ꯁꯣꯛꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯂꯦꯟꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯈꯤꯕ ꯀꯌꯥꯁꯤꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯑꯁꯤꯇ ꯅꯠꯇꯅ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ ꯀꯌꯥꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤꯁꯤꯒꯤ ꯅꯝꯕꯔꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯉꯝꯕ ꯈꯔ ꯀꯥꯞꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯩꯗꯨꯅ ꯏꯌꯥꯝꯕꯁꯤ ꯈꯔ ꯊꯨꯅ ꯐꯒꯠꯅꯕ ꯑꯃꯇꯪ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯁꯍꯖꯣꯛꯇꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ